Happy Republic Day ma'am. Masih 26 January ni ko. Happy Republic Day ma'am punamak jai faminerase. Ma'am ko yamana maku support tominase. Ma'am aina ne nahan achar sembagi pochei sembado. Machu singje ubada aina ningsan ne ma 26 January jawri ne 26 January jawri ne aina ne. Aduga iti ꯑꯩꯈꯣꯏ ꯃꯥꯡꯒꯣꯟ ꯁꯨꯃꯥꯡꯗꯒꯤ ꯑꯄꯔꯥꯖꯤꯇꯥꯁꯦ ꯍꯦꯛꯎꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒꯅꯦ ꯁꯦꯝꯃꯒ ꯚꯤꯗꯤꯑꯣꯁꯦ ꯂꯧꯍꯧꯕꯅꯦꯕ ꯑꯗꯣ ꯁꯨꯝ ꯑꯩꯅ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯕꯅꯤ ꯋꯥꯎ ꯀꯌꯥꯝ ꯐꯖꯩꯅꯣ ꯃꯃꯥ ꯁꯅꯥꯁꯦ ꯌꯦꯡꯉꯣ ꯑꯩꯅ ꯆꯥꯛꯈꯨꯝꯗ ꯍꯤꯟꯖꯥꯡ ꯁꯦꯝꯉꯤꯉꯩꯗ ꯃꯥꯅ ꯃꯤꯡꯖꯦꯜ ꯃꯃꯥꯡꯗ ꯃꯥꯏ ꯀꯥꯖꯜꯁꯦ ꯌꯦꯡꯉꯣ ꯃꯥꯏꯀꯣ ꯃꯃꯥꯗ ꯀꯥꯖꯣꯜ ꯌꯦꯡꯍꯜꯂꯣ ꯀꯥꯖꯣꯜ ꯀꯥꯖꯣꯜ ꯄꯨꯠꯇꯣ Mama singgi. Loire mun aku tuh loire ne. Mama sana. Tum haugalai ne ba ma se khanga ba. Aduga tum haugalai ma sam sana na leire ai nei ne. Jengunda ba dressing table la mai kajol se le hu bune ba. Ma ta mi jung tum haugalaga. Ai nei jang se mi chakumda. Ada mantap lah misalnya jeng. Good morning hai dose. Good morning ayo jinang du camtorak toy meyam jai tau gini. Ay nan du camtorak toy ba meyam se nak kutai namai dai meyam de iru thok to si da yuk siga. Tum hogo lag bokal du jatuh si da. Lau sidi. Makuto jenga, makuto mama tu jenga lo sumda. Jeng, tau lah misalnya ngapa sih? Aidi mah hago la sum sana lai jari di aina ji munda ba makata mamai tanggalu mamai da is phajare saita phajaba na loire mama sana je phajare iru tok to sira tum hogo la pada Taulu. Mana aku lagi la cham thora sila Jamdu gelo nau. mama da paira kanu Tumi. Pona pitrugi style yang mamai ta thore kajol cham tho khare style yang se si thangat toi ni ama se ai style ama se kanan takpi no nangi style se Kulai papa. ngai no si nangi style se kanan takpi no phui ma thangat pi se Tangale. kanan takpi no Pupuna. pupun takpi ra ne pupuna masam kamai toi pupuna masam da kamai toi pupuna masam do pupui masam kamai thangali si pupun takpi mai ne si ko awoi bira khang de ne ma de pupu ga ta nam lei ben ne pupu na taw ba thabak si jam taw tam me ba Wule kuri. la lai ko mo si la ko mo gala pa gi lai ko mo si la hogul aje to si la ma phata ba lei ra ba ne tu ga phata ba lei ra ba kan thui do Kaiding. phata ba lei bra la hogul lai ko mo si la mama hang je taw nang kari taw ino kai do ino nang gi do Hai chili. wai sili ba maram ja mo I he macha sana se meyam thabak suda ke ge soga ka ma pi hol ayu ke hiru thongna saka sara tawna loirame adai hum kam si thado ke nung sa se hai ga le mi se khatang na taw ge taw ngam hodra na phol ma ku se sing da hai doi ni se na phol ma ku ting ma do Hello, ma'am se no thado ke reporting tau thok ke silo na mong lu je toi ni ai ko bi de mong thok na sa ka thong loi la breakfast na de yam ka si lu gai na thang thang ni daw la so bi ka hol yung sai na la phoi ma ko sing da ting ma do si pa mi ma'am se hai toi ni adai si sing jan tang thado ke jet plan ka se ta thado ka ta ni aduga isga jongje bitunia hege bitunia satado adugi hakum satki bagi maru tana hore atai asom da su chara myam hore sisu thadoke maru pale ba bitunia se maru ta gi do magi satpa matam derom kom mai matam derom kom mathong ta maru ata ba do ge hauchare mi se koina ka hunna ka hore ina te ano matam jing mina se yengu me oi ma ina loi hip na lai lối na một thắt đốt tôi jet plan sẽ cho một thắt đốt cái singoniam sẽ chụp thắt đốt cái
ꯁꯤꯅ ꯀꯩ ꯃꯃꯤꯡ ꯀꯧꯕ ꯈꯪꯗꯦ ꯑꯃꯨꯛꯀ ꯊꯥꯗꯣꯛꯅꯕ ꯇꯧꯈꯤꯒꯦ ꯐꯠꯇꯕ ꯑꯃ ꯇꯩꯊꯣꯛꯄꯤꯌꯨ ꯌꯦꯛꯇꯣꯛꯄꯅ ꯐꯠꯇꯕ ꯑꯃ ꯇꯩꯊꯣꯛꯄꯤꯒꯦ ꯇꯣꯞꯁꯦ ꯇꯣꯞꯄꯨꯟ ꯇꯩꯊꯣꯛꯄ ꯂꯣꯏꯔꯦ ꯑꯩ ꯃꯈꯥꯗ ꯀꯣꯏꯂꯥ ꯈꯔ ꯍꯥꯞꯀꯦ ꯀꯣꯏꯂꯥ ꯑꯃꯟꯕꯁꯤꯡꯗ ꯊꯥꯒꯦ ꯒ꯭ꯂꯥꯁ ꯈꯔ ꯐꯕꯗꯣ ꯀꯗꯥꯏ ꯂꯩꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯌꯦꯡꯉꯣ ꯃꯔꯨ ꯇꯥꯏꯅꯦ ꯑꯗꯨ ꯃꯔꯨ ꯃꯈꯥ ꯊꯪꯕꯁꯦ ꯂꯣꯏ ꯀꯛꯊꯠꯄꯤꯒꯗꯕꯅꯤ ꯃꯔꯥꯁꯦ ꯈꯨꯠ ꯅꯥꯝꯃꯅ ꯁꯨꯕ ꯊꯕꯛꯁꯦ ꯅꯨꯡꯉꯥꯏꯇꯦꯗ ꯁꯤꯒꯤ ꯃꯔꯥ ꯃꯈꯥ ꯊꯪꯕꯁꯦ ꯂꯣꯏ ꯀꯛꯊꯠꯄꯤꯒꯗꯕꯅꯤ ꯂꯧꯊꯣꯛꯀꯗꯕꯅꯤ ꯃꯔꯨ ꯇꯥꯏꯅꯦ ꯃꯌꯥꯝ ꯊꯥꯕ ꯂꯣꯏꯔꯦ ꯁꯤꯝꯇꯪ ꯆꯥꯏꯕꯤꯒꯦ ꯎꯔꯨꯝꯗ ꯄꯨꯁꯜꯂ ꯊꯝꯕꯤꯔꯦ ꯊꯥꯕ ꯂꯣꯏꯔꯒ ꯎꯔꯨꯝꯗ ꯊꯝꯖꯟꯅ ꯊꯝꯕꯤꯔꯦ ꯋꯥꯔꯦꯗ ꯊꯥꯕꯤꯔꯦ ꯍꯧꯔꯣ 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 ꯍꯔꯥꯎꯔꯣ ꯅꯨꯡꯉꯥꯏꯔꯣ ꯍꯧꯔꯣ ꯐꯖꯔꯣ ꯄꯥꯜꯂꯣ ꯁꯥꯠꯂꯣ ꯑꯗ ꯑꯉꯥꯡ ꯂꯥꯎꯅꯔꯤ ꯂꯣꯏꯔꯦ ꯏꯃꯥꯅ ꯄꯤꯇꯨꯅꯤꯌꯥꯁꯦ ꯁꯤꯗ ꯊꯥꯔꯦ ꯄꯤꯇꯨꯅꯤꯌꯥꯗꯣ ꯁꯤꯡꯒꯣꯅꯤꯌꯥꯝꯁꯦ ꯁꯤꯗ ꯃꯌꯥꯝ ꯊꯦꯡꯉꯦ ꯀꯣꯟꯅ ꯑꯃꯨꯛ ꯎꯠꯂꯛꯀꯦ ꯍꯣꯔꯦꯟ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯎꯁꯜꯂꯛꯀꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯃꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯁꯦ ꯄꯥꯝꯖꯅ ꯂꯩ ꯊꯥꯕꯁꯦ ꯄꯥꯝꯖꯕꯅꯤꯅ ꯊꯥꯖꯔꯤꯅꯦꯕ ꯋꯥꯗꯤ ꯋꯥꯈ꯭ꯔꯕꯅꯤ ꯃꯇꯝꯁꯦ ꯁꯪꯗꯅ ꯃꯇꯝ ꯆꯥꯅ ꯏꯁꯤꯡ ꯍꯩꯕꯤꯗꯕꯁꯨ ꯌꯥꯗꯦ ꯌꯦꯡꯁꯤꯟꯕꯤꯗ ꯌꯥꯗꯦꯕ ꯑꯗꯩꯗꯤ ꯇꯣꯞ ꯃꯆꯥꯗ ꯊꯥꯕꯅꯤꯅ ꯔꯤꯄꯣꯔꯇꯤꯡ ꯇꯧꯊꯣꯛꯄ ꯂꯩꯕꯥꯛ ꯁꯤꯟꯗꯣꯛꯄꯤꯕꯩꯁꯨ ꯃꯊꯧ ꯇꯥꯏ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯊꯕꯛ ꯆꯥꯎꯈ꯭ꯔꯕ ꯑꯃꯅꯦꯕꯀꯣ ꯑꯗꯨꯅꯤ ꯑꯗꯣ ꯋꯥꯈ꯭ꯔꯕꯅꯤ ꯇꯧꯔꯤꯁꯦ ꯑꯗꯣ ꯄꯥꯝꯖꯕꯅꯤꯅ ꯂꯩꯁꯦ ꯄꯣꯝꯃꯦꯗꯣ ꯄꯥꯝꯖꯕꯅꯤꯅ ꯁꯨꯝ ꯇꯧꯔꯤꯁꯤꯅꯤ ꯁꯤ ꯂꯩꯁꯦ ꯌꯥꯝ ꯐꯖꯅ ꯁꯥꯠꯂꯤ ꯍꯥꯀꯨꯝꯗꯤ ꯀꯨꯝꯁꯤꯒꯤ ꯁꯥꯠꯄꯨ ꯁꯥꯠꯇꯦ ꯄꯥꯝꯖꯕꯒꯤꯅꯤ ꯑꯩꯅ ꯇꯧꯖꯔꯤꯁꯦ ꯊꯥꯕ ꯂꯣꯏꯗ꯭ꯔꯤ ꯃꯌꯥꯝ ꯑꯃ ꯆꯥꯏꯅ ꯂꯩ ꯊꯦꯡꯉꯦ ꯍꯥꯏꯅ ꯂꯥꯡꯈꯩ ꯂꯣꯏꯁꯜꯂꯝꯗꯉꯩ ꯀꯣꯕꯤꯁꯦ ꯑꯩꯅ ꯃꯅꯥꯁꯦ ꯇꯤꯟꯅ ꯆꯥꯏꯅ ꯊꯥꯗꯠꯄꯤꯔꯨꯗꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯂꯥꯛꯀꯤ ꯄ꯭ꯂꯥꯟꯁꯦ ꯁꯤꯒꯤ ꯄꯥꯝꯕꯤꯁꯦ ꯁꯤꯁꯨ ꯉꯁꯥꯏ ꯊꯥꯗꯣꯛꯀꯦ ꯇꯧꯔꯒ ꯉꯝꯗꯅ ꯊꯥꯗꯣꯛꯑꯝꯗ꯭ꯔꯦ ꯁꯤꯒꯤ ꯄꯥꯝꯕꯤꯁꯦ ꯑꯅꯤ ꯊꯥꯋꯥꯏ ꯊꯥꯔꯗꯤ ꯇꯧꯔꯤꯁꯦ ꯐꯖꯕꯅ ꯂꯣꯏꯔꯝꯃꯤꯅꯦꯕ ꯑꯩꯅ ꯃꯁꯥꯁꯦ ꯈꯔ ꯊꯤꯅꯁꯨ ꯊꯥꯗꯠꯂꯨꯔꯦ ꯀꯛꯊꯠꯂꯨꯔꯦ ꯑꯗꯨꯏꯁꯨ ꯆꯣꯡꯈꯠꯄ ꯉꯝꯗꯦ ꯏꯐ ꯐꯗꯦ ꯁꯤ ꯄꯥꯝꯕꯤꯁꯦ ꯑꯅꯤ ꯊꯥꯋꯥꯏ ꯊꯥꯔꯒꯗꯤ ꯃꯣꯔ ꯄꯪꯈ ꯍꯥꯏꯕꯅꯤ ꯑꯗꯨꯅꯤ ꯁꯤꯁꯦ ꯂꯥꯛꯀꯤ ꯄ꯭ꯂꯥꯟꯅꯤ ꯃꯌꯥꯝ ꯁꯤꯁꯦ ꯊꯥꯔꯗꯤ ꯑꯅꯤ ꯊꯥꯋꯥꯏ ꯌꯥꯝ ꯐꯩ ꯍꯥꯏꯁꯦ ꯃꯅꯥ ꯑꯅꯧꯕꯕꯨꯗꯤ ꯆꯣꯡꯈꯠꯂꯛꯏ ꯑꯁꯤꯅ ꯖꯦꯠ ꯄ꯭ꯂꯥꯟꯅꯤ ꯁꯤꯁꯨ ꯌꯥꯝꯅ ꯂꯥꯛꯀꯤ ꯑꯣꯏꯌꯦꯕ
ꯄꯥꯝꯕꯤꯁꯦ ꯑꯅꯤꯈꯛꯇꯤ ꯁꯨꯔꯦ ꯁꯤꯅ ꯖꯦꯠ ꯄ꯭ꯂꯥꯟꯅꯤ ꯑꯁꯤꯁꯨ ꯌꯥꯝꯅ ꯐꯕꯅꯤ ꯀꯥꯟꯅꯕ ꯄꯥꯝꯕꯤꯗꯒꯤ ꯃꯣꯔꯣꯛ ꯈꯔꯁꯨ ꯍꯦꯛꯂꯦ ꯃꯌꯥꯝ ꯄꯥꯟ ꯏꯔꯣꯟꯒꯦ ꯍꯥꯏꯅ ꯌꯨꯝꯗ ꯍꯧꯕ ꯍꯥꯏꯁꯦ ꯀꯥꯟꯅꯩꯀꯣ ꯐ꯭ꯔꯤꯖꯇ ꯃꯣꯔꯣꯛ ꯂꯩꯔꯝꯗ꯭ꯔꯦꯕ ꯑꯗꯣ ꯍꯦꯛꯂꯛꯏꯅꯤ ꯄꯥꯝꯕꯤꯗꯒꯤ ꯄꯥꯟ ꯏꯔꯣꯟꯗꯣꯏꯕ ꯃꯣꯔꯣꯛꯁꯦ ꯐꯖꯕꯅꯤ ꯌꯥꯝꯅ ꯄꯥꯟ ꯏꯔꯣꯟꯗꯣꯏꯅꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯏꯆꯝ ꯆꯝꯕ ꯆꯥꯛ ꯌꯦꯟꯁꯥꯡ ꯍꯪꯒꯥꯝꯒ ꯉꯥꯈꯥꯒ ꯊꯣꯡꯕ ꯄꯥꯟ ꯏꯔꯣꯟꯕ ꯉꯥꯃꯨ ꯂꯧꯕ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯞꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯌꯦꯡꯕꯤꯔꯒꯗꯤ ꯁꯞꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝ ꯕꯥꯏ